Hai mayam, emung laksare, agi channel jibu nungsina yengbiriba isinausing asidi Ganesh Pujagi numenina aina sida usariba deski ladu semjarake sigi everyday powder jiga aduga somda leijariba anmol aduga lebak hawai aduga thoiding angobaje hapsaraga aduga somda leijariba gurje siga hapsaraga ladu semjarake mayam ngai minase mayam adu sigi dese maru loktoga amtai mixer da amta takai jarakige mayam tu jaina hapsan jare si amta muroga takai jarakige mayam anmon mabu loijagre hawai badam amu ngaujarake aduga si amuk takai jarga kona tuna amu kusarake mayam thoiding angauba amu ngaujarake mayam tu des hapsare des takai matamda koi gurje khara hapsaraga takai minage mayam gi hana khara hapsage mayam gi je sare aduga ngasai thoiding ango oina ngauthokchagi do adu hapsanjarake aduga mayam ngasai aina almond adege badam ko gi takai gi bido adu ju hapsanjarake aduga mayam sidi hana munaba phajana ngaujagrabnina sidi yam kuina ngaudobu natte mayam si amta okhai jagi ge mayam aina phajana ochare adu mayam adu everyday powder khara hapsan jage simta okhai jagi ge mayam mathungda des ka gurga ina takhai jabado adu hapsan jage aduga punna amtai phajana namnaba okhai minage aduga konam ujarake mayam tu phajana sim thungnaba aina phajana tokhai jare aduga mayam sije preta mu ai phajana haidok jage nga ingalaga ai khoi matum tajarake mayam angai minase mayam tu ai gi des ki ladu sembal oi jare mayam aduna aigi channel jibu nauna thengnabiba isnau yaurogadi aigi channel jibu nungsibiduna like share subscribe tabirumu maya ngasigidi si oina thagasarage maya